Bekshit Bharat ki makhada puna lupa crore lishing yang manga chatrukani fuhumdoi gi project ngasi India gi Prime Minister Narendra Modi na launch amadi inauguration tawkre. Chahi humpu chumna Congress na miraiduna thamlam laba Northeast ki stat sing BJP na luching balangak asina asubna dagi chahi tara khakta da Chaokhat lampida pusilagle. Northeast stat sing Chaokhat-Hansi Hairabadi tourism industrialization amadi human resource da Mai Onshinba Mathou Tai HAINA Prime Minister Narendra Modi na PHONGDOKKHRE. Ngasi Arunachal Pradesh ki Konung Itanagar da leiba IG Park da pangthokiba thoram amada Prime Minister Narendra Modi na Northeast ki stat Arunachal Pradesh, Manipur, Meghalaya, Nagaland, Sikkim amadi Tripura da puna lupa crore lishing tara chamapan ga humfutare changna paikat kiba development project Chamaga kulhumdoi sanga kibaga loinana lupa crore lishing nifumari satruka humfutara taruk changna paikat kadaba project marifutara mangagi urep uyung tamki Manipur gi oina lupa crore lishing ama chatret ka nifunipan changna project Kuntra taruki urep uyung tambaga loinana lupa crore lishing ama chatret ka subna ahum changna sakiba project nifu mangasu sangaki Prime Minister Narendra Modi na urep uyung tamkiba maruoiba project sing adudi crore chamaga nifu mapan changna sagadaba Unity Mall Lupa crore nifu changna samgat kadaba maternity and child hospital Lupa crore yankhaimari changna infrastructure samgat kadaba Manipur Technical University Lupa crore humputara changna sagadaba 60 bedded state mental hospital Lupa crore chamaga kunchangna samgat kadaba information and technology SASKI processing zone Lupa crore humpu changna samgat kadaba natural grass football ground taret Lupa crore marifutara mapan changna infrastructure samgat kadaba school chamaga kun Lupa crore humputara humdoi changna neshit ki makhada sagadaba road project ani Lupa crore Chanipan ga kunchangna samgat kadaba Imphal Jiribam Ukhrul Toloi Tadubigi National Highway project ani amadi Lupa crore nifu changna Setu Bandhan ki makhada sagadaba thong mari yauri Nakalamaramda ngasi Prime Minister Narendra Modi na video conferencing ki kuthangda sangga ki ba Manipur ki project mari aduna CRIF ki makhada lupa crore tarani thoi changna samgat ki ba National Highway ki lambi ani lupa crore humputare changna Jal Jeevan Mission ki makhada samgat ki ba water supply scheme sing lupa crore manga changna sakiba craft handloom village moirang amadi lupa crore lishing ama chatru kasomna manga changna sem ki ba Imphal More Tamenglong Khongsang Maram Peren Churachandpur Tuibai National Highway project mari yauri Thauramaduga mari lainana Prime Minister Narendra Modi hai India na ningkha thamba leibak ama oirakpadagi hauraga kumja lising ani tara mari fauba sida Northeast ki stat sing da development ki thabak amata paikhatlam dabana naha sing thabak sufam nompham khangdaba insurgency amadi atopa maram kaya amana reason asi tangdu leita daba charang na bapibam amada leirame adubu ngasi di BJP na luching balaingak asi hek lakpadagi India ki Chaokhat khongjel da Northeast stat sing sothana leihoba yate haibagi wakhallon na mangda thamlaga development ki oiba project kaya ama paikhatuna naha kaya ama thabak piri ngasi de laingak asina naha sing thabak pinaba startup scheme kaya ama Hongdoktuna masa ga chana zaba sinfam kyada mai pakna thabak pangthoknaba mateng piri laingangna paikhalakli bus scheme sing asigi makhada ngasidi naha kaya startup ki kuthangda manufacturing unit IT tourism amadi atai hiram kyada thawai changna mathau pangthokli startup scheme ki makhada anoba innovative idea kya putoktuna naha singna masagi santhok lambi semjabata natana myoi kya masu thabak piri Honaning banaha singi oinadi BJP laingak na ngamjaba mateng pumna magpangani haibasi mahaki laingak asigi lengdraba phiremni ngasi launch tawriba development project kaya sina inkhalak libanaha kaya thabak piduna Northeast region asi chawkhatba Northeast ama ohelakani haibagi thajaba chawna lei haina mahakna phongdokhi Prime Minister Narendra Modi na makhatana hai Northeast lairiba nupi singi punsi mahinga si awangba thakta pukhatpa ngamnaba laingak na nupi singtagi oiba akhanaba program kya amasu paikhatli Thabak tauba khakdada natana politics tauba amadi atai hiram kyada nupi singi oiba khudong chaba sing laingak na piduna lakli nupi singna chak thongbada sijanaba gas cylinder phanghanba Jal Jeevan Mission ki makhada yumthong khudingda thaknaba afaba ising phanghanbana chingba thabak kyama su paikhalle Northeast region asi matam amada Congress laingakna Kachinda leiba stat sing ni haina miraiduna thamlambani international border da leiba khul sing India gi lamna tabagum irai laina khalami Indo-China war ki matamda Arunachal Pradesh ki border area da taba khulgi khunja sing nasagi nareibak nasana lepcharo haibagi mawngda inthok tuna thambirami
फैमिली पॉलिटिक्स तंगाउजबा कांग्रेस पार्टी ना चथरंबा थौसिल कया सिना नॉर्थ ईस्ट मियाम की थमोइदा मिटोप अमगुम फावहलकपगी अचौब मरम अमा ओइखी मसिदसु नतना कांग्रेस ना लेंगाक पाइरंबा अतै नॉर्थ ईस्ट की स्टेट सिंगदसु मानदबा मित्यंग येंगलंबदगी मतम सांगना नॉर्थ ईस्ट की मियाम वारौदुना लाखी अदुबु ngasi बीजेपी लेंगाक लाकपदगी नॉर्थ ईस्ट इंडिया चौखतना इंडिया चौखटपा यारोय हाइबगी वाखलोंदा नॉर्थ ईस्ट की स्टेट सिंग डेवलपमेंट की मेन स्ट्रीम दा पुरकना बाकन नौखनरी हाइना महांगना मखा ताना फोंगदोखी कांग्रेस हमारी सीमा को, हमारे सीमा के गांवों को अविकसित रखकर देश की सुरक्षा से खिलवाड़ कर रही थी। अपनी ही सेना को कमजोर रखना, अपने ही लोगों को सुविधा और समृद्धि से वंचित रखना, यही कांग्रेस के कार्य करने का तरीका है, यही उनकी नीति है, यही उनकी रीति है। साथियों, सेला टनल पहले भी तो बन सकती थी, बन सकते थे कि नहीं बन सकते थे, लेकिन कांग्रेस की सोच और प्राथमिकता कुछ और थी। उनको लगता था पार्लियामेंट 1-2 सीट है यार, इतना काम क्यों करे, इतने पैसे क्यों लगाए। मोदी पार्लियामेंट मेंबरों की गिनती करके काम नहीं करता है, देश की आवश्यकताओं को ध्यान में रख के काम करता है।